ꯑꯩꯈꯣꯏꯁꯦ ꯀꯩꯗꯧꯒꯦꯕꯨ ꯌꯦꯡꯒꯣꯟꯗ ꯌꯣꯛꯄ ꯑꯩꯈꯣꯏꯒꯤ ꯌꯦꯟꯗꯧꯅ ꯁꯨꯝ ꯊꯝꯕꯤꯔꯤꯁꯤ ꯀꯔꯤꯒꯤꯅꯣ BJP ꯇꯣꯛꯑ ꯂꯣꯏꯔꯦ ꯀꯩꯗꯧꯅꯤ ꯑꯇꯣꯞꯄ ꯄꯥꯔꯇꯤ ꯑꯃꯗ ꯅꯠꯇ꯭ꯔꯒꯅ ꯔꯤꯖꯅꯦꯜ ꯄꯥꯔꯇꯤ ꯑꯃ ꯁꯦꯝꯒꯦꯔꯥ ꯑꯃ ꯇꯧꯒꯦꯔꯥ ꯐ꯭ꯔꯟ ꯑꯃ ꯁꯦꯝꯒꯦꯔꯥ ꯁꯦꯝꯃꯒ ꯇꯛ ꯂꯥꯎꯔꯒ ꯃꯤꯁꯤꯡ ꯁꯨꯔꯒꯗꯤ ꯌꯥꯏꯗꯅꯀꯣ ꯑꯣꯏ ꯍꯦꯛ ꯑꯣꯏꯔꯣꯏꯁꯦ ꯑꯩꯅ ꯃꯁꯤꯒꯤꯁꯦ ꯋꯥꯁꯛꯑꯒ ꯍꯥꯏꯕ ꯉꯝꯃꯦ ꯑꯣꯏꯔꯣꯏꯗꯕ ꯄꯣꯠ ꯑꯃꯅꯤ ꯁꯦꯀꯣ ꯑꯩꯈꯣꯏꯒꯤ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅꯁꯨ ꯃꯁꯤ ꯑꯗꯨꯝ ꯍꯥꯏꯈ꯭ꯔꯕꯅꯤ ꯃꯇꯝ ꯄꯤꯈ꯭ꯔꯕꯅꯤꯀꯣ ꯃꯥꯅ ꯑꯩꯈꯣꯏꯅ ꯍꯥꯏꯔꯨꯀꯥꯟꯗ ꯑꯥꯗ ꯃꯃꯤꯠ ꯂꯥꯎꯕꯗꯨꯅ ꯊꯣꯛꯂꯥꯎ ꯆꯩꯔꯛꯑꯒꯗꯤ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦꯁꯦ ꯀꯤꯕ ꯑꯃ ꯌꯥꯎꯗꯅ ꯃꯣꯏ ꯍꯧꯗꯣꯛꯑꯦꯕꯀꯣ ꯐꯥꯕ ꯂꯦꯞꯄꯣꯏ ꯃꯩꯇꯩꯁꯨ ꯐꯥꯕ ꯂꯦꯞꯄꯣꯏ ꯀꯨꯀꯤꯁꯨ ꯑꯗꯨꯝ ꯐꯥꯕ ꯂꯦꯞꯄꯣꯏ ꯄꯪꯐꯥꯗ ꯐꯥꯅꯤ ꯀꯣ ꯑꯩꯈꯣꯏꯒꯤ ꯒꯃꯦꯟ ꯑꯃ MLAꯁꯤꯡꯅ ꯒꯃꯦꯟ ꯑꯃ ꯁꯦꯝꯅꯤꯡꯕ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯃꯁꯥꯅ ꯇꯥꯕꯅꯤ ꯀꯣ ꯑꯗꯣ ꯃꯁꯥꯅ ꯇꯥꯕꯅꯤ ꯂꯣꯏ ꯁꯦꯝꯅꯤꯡꯒꯅꯤ MLA ꯈꯨꯗꯤꯡꯃꯛꯁꯤ ꯒꯃꯦꯟ ꯑꯃ ꯂꯩꯍꯟꯒꯅꯤ ꯑꯣꯄꯣꯖꯤꯁꯟꯁꯨ ꯑꯗꯨꯝ ꯂꯩꯍꯟꯅꯤꯡꯕꯅꯦꯅ ꯈꯜꯂꯤ ꯗꯤ ꯃꯤꯌꯥꯝꯁꯤ ꯌꯥꯝ ꯋꯥꯏ ꯍꯧꯖꯤꯛ ꯃꯤꯌꯥꯝꯁꯤ ꯌꯥꯝ ꯋꯥꯏ ꯑꯉꯛꯄ ꯐꯪꯅ ꯋꯥꯏ ꯋꯥꯕꯅꯤꯅ ꯑꯩꯈꯣꯏꯅ ꯃꯤꯌꯥꯝꯅ ꯋꯥꯔꯤꯁꯤꯡꯁꯤ PRꯒꯤ ꯒꯃꯦꯟ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜ ꯒꯃꯦꯟ ꯁꯦꯟꯇꯔꯒꯤ ꯒꯃꯦꯟꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯤ ꯃꯣꯏꯅ ꯊꯣꯏꯅ ꯂꯨꯝꯅ ꯂꯧꯗꯦ ꯂꯥꯟ ꯅꯪꯕ ꯂꯩꯕꯥꯛꯅꯤ ꯑꯗꯨꯝ ꯋꯥꯖꯁꯅꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯑꯗꯨꯝ ꯇꯧꯔꯒ ꯂꯩ ꯑꯁꯤꯃ ꯑꯍꯥꯟꯕꯗ ꯑꯩꯈꯣই ꯌꯥꯃꯤꯟꯅꯕ ꯇꯥꯕ ꯑꯗꯨꯅ ꯒꯃꯦꯟ ꯑꯃ ꯇꯉꯥꯏ ꯐꯗꯅ ꯁꯦꯝꯕꯒꯤ ꯐꯤꯕꯝ ꯑꯃ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯃꯌꯥꯝꯅ ꯁꯨꯝ ꯌꯦꯡꯕꯗ ꯎꯕꯗꯧꯅ ꯇꯧꯕꯒꯤ ꯋꯥꯅꯦꯕꯀꯣ ꯑꯗꯣ ꯎꯔꯤꯁꯦ ꯑꯩ ꯑꯣꯏꯊꯣꯛꯑꯣꯏꯗꯕ ꯊꯕꯛ ꯑꯃ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯎꯏ ꯃꯁꯤ ꯑꯣꯏꯊꯣꯛꯀꯗꯕ ꯅꯠꯇꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯣꯏꯊꯣꯛꯑꯦ ꯑꯩ ꯃꯔꯝ ꯑꯃꯇ ꯍꯥꯏꯖꯒꯦꯕꯀꯣ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯤꯅ ꯑꯩꯈꯣꯏꯒꯤ BJPꯒꯤ ꯅꯦꯁꯅꯦꯜ ꯑꯩꯈꯣꯏꯒꯤ ꯒꯃꯦꯟꯁꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯥꯗ ꯂꯩꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯒꯃꯦꯟꯁꯤꯗ ꯍꯥꯏꯔꯁꯤ ꯅꯣꯏꯅ ꯃꯅꯤꯄꯨꯔꯗ PR ꯊꯝꯃꯤꯁꯦ PR ꯊꯝꯃꯦ ꯑꯗꯨꯒ ꯂꯧꯊꯣꯛꯑꯒ PRꯁꯤ ꯂꯧꯊꯣꯛꯇꯣꯏ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯒꯃꯦꯟ ꯁꯦꯝꯃꯗꯣꯏ ꯅꯠꯇ꯭ꯔꯥ ꯂꯧꯊꯣꯛꯑꯝꯗꯥꯏꯗꯨꯗ ꯅꯣꯏꯅ ꯃꯅꯤꯄꯨꯔꯗ PR ꯊꯝꯃꯤꯕꯁꯦ ꯃꯁꯤꯒꯤ ꯄꯥꯟꯗꯝ ꯀꯔꯤ ꯀꯔꯤ ꯐꯪꯉꯒꯦꯅ ꯍꯪꯉꯛꯑꯣꯅꯦ ꯀꯣꯡꯒ꯭ꯔꯦꯁꯅ 아다 항오네. 마침 뭐야 양반이 안 되고 콩그레스 그죠? 아다 항오네. 아다 쿠키가 나가가 쌍나 봐 야라브라. 고 한데키 너희는 와삭 롱니 해버시다 아마 또시다 쿠키기 그런 또 거더라. 거기 마이 뭐이 밭 야거더라. 와삭 봐 야거더라. 아다 MLA 어셈블리 상바 야라더라. 야더라. 지금 마야 암스고. 나칼 아무나 보세요. 아무나 보세요. 송이 따라도 야고 야도리브라. 야도리브라. 아도르가디 너희는 프레시던트 룰시 너희는 록토가 가면 아마 세만게네시 karena wakalon dah hari, dan ada palibat belakang tu amusi yang aja beko, anu bagamen nama lain kelas ini, belakang tu bagamen tu na segi hujung dari polum si pungung kodram, biar gi gamen si bokta polum si pubang ngamde, sumiko ngamde ko, biar gamen si pungam dia bosik se, Manipur tu dibamen nam tongam dia, ada gi dan kuki singna tong betawi, natra, lambi tinggi macam isang biar we, kem hai dia operasi tong biar kem hai dia tenang, aduh kan tongam dia, sudah popular government ama lakana kaidong dulu sini koi haidisco adu gadi popular government ama thamaga hamu sum oitorba adum problem hendo gadi kamai tawduna president ronji lokhoga anoba government ama semandono haiba porse ai center gi lusingba singna ai khalam gane khali aduga government semge se kanada haige sini koi yebisiko sinebko government semge si swaida semgo gi pot adum ui adu mo myam punjale ne khalasi moi myam pulle so khala jebko pulle ni phugani pan pulle yang kai pulle sono bko pulle ga moina hojiki leriba manipur gi film sida gamen ama khoina semjarage khoi manipur sing akcherage khoi tok jarage na haibda yagar ha process center da yarakada kari khumakade ge do adu khan kanda moina ada haib ngamam dong mande ba in khan ba ko ngam dong mande aduna manipur gi miyam na thajaba अनौब गमेन अमा लानी तोमन ओबीआई चावबन ओबीआई अमन ओबीआई ना जुन थादा हाइबा पोर्सिमा नेवर थाजा बिरोनको सुम ओइ हेक ओइरोइसे आइना मसिगिसे वासागा हाइबो ngame ओइरोइदे बा पोट अमनि से को जुन थाबन बौसिदा जुन थाफंमन दो ओइरोइ को जुन थाफंन दो कमाइना ओइरोइदोनो हारगदि ngसाइगी गमेन सिना माना पियार थमिसि थमगे थमैनि थमिदु मरमदुदा माना आइने फाटोकना अखोइना इंटरवेंट तौदना हाना यानरमदबा मैतैगा कुकीगदो फमिना भोक्ति फमिना होरेदना सुमद्रा चंगनबा याबा यादबा वारी सानरगा मोइसि फमिनरगा फजना निंथिजना खुचोंनदना असो ओसांग मयाम खुचोंनदना लेग्रबनिना सिगी सरुक्तुदि नोइ अखोइ मतेंग पांगे गमेन नोइ तौरो नेना हायरगा अदुगी कनोदु द गाइडलाइन दु लाखपनि अदुगी कनोदु लागा लगनोसि गमेन अमा सेंबगी पोसि आयाबा पिबनि हायबदि यायबको अदुसु लेतिङै उजि लेतिबको लेतिनत्रा चमानये मैतैगी होगी MLA मयामना गमेन अमा सेबा पामिबा समाय तौदना कुकीगी MLA सिंगसु गमेन अमा सेबा पामगनी को अदुगा मिनिस्टर ओइबा पामगनी मोय आले होरिबा तरासे मंगदा मिनिस्टर ओइबा पामबा म्याम याव पोरे को पामगनी अदो असागी पोतु लाकांददी
ꯐꯝꯃꯤꯟꯅꯕ ꯌꯥꯔꯕ꯭ꯔꯥ ꯎꯟꯅꯕ ꯌꯥꯔꯕ꯭ꯔꯥ ꯎꯟꯅꯕ ꯌꯥꯔꯦ ꯈꯜꯂꯁꯤ ꯑꯗꯨꯒꯗꯤ ꯃꯣꯏ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯃꯣꯏ ꯃꯤꯌꯥꯝꯗꯨ ꯑꯩꯈꯣꯏ ꯍꯣꯏꯔꯒ ꯄꯨꯔꯒ ꯆꯠꯂꯒ ꯃꯣꯏꯒꯤ ꯂꯤꯗꯔꯁꯤ ꯃꯣꯏꯅ ꯃꯍꯨꯠ ꯁꯤꯟꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯗꯤ ꯉꯝꯗꯦ ꯅꯠꯇ꯭ꯔꯁꯨ ꯅꯠꯇ꯭ꯔꯥ ꯃꯤꯒꯤꯗꯤ ꯁꯨꯒꯤ ꯃꯈꯥꯗ ꯂꯩꯕꯅꯤ ꯃꯣꯏꯗꯤ ꯁꯨꯒꯤ ꯈꯣꯡꯌꯥꯗ ꯆꯪꯉꯒ ꯁꯨꯒꯤ ꯃꯄꯥꯡꯒꯜꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯣꯏꯗꯤ ꯚꯣꯠ ꯀꯥꯖꯔꯛꯄꯅꯤ ꯑꯗꯨꯅ ꯁꯨꯒꯤ ꯀꯥꯡꯕꯨꯒꯤ ꯋꯥꯁꯤ ꯇꯥꯗꯕ ꯁꯨꯡꯌꯥ ꯌꯥꯗꯕ ꯅꯠꯇ꯭ꯔꯣ ꯇꯥꯗ꯭ꯔꯒꯗꯤ ꯇꯧ ꯌꯥꯔꯣꯏꯗꯣꯏꯅꯦꯕ ꯅꯠꯇ꯭ꯔ ꯑꯗꯨ ꯈꯪꯉꯤ ꯁꯦꯟꯇꯔꯅ ꯑꯗꯨ ꯈꯪꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯧꯖꯤꯛ ꯂꯥꯛꯏꯁꯤꯅꯤ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯇꯧꯕꯒꯤ ꯃꯥꯒꯤ ꯒꯥꯏꯗꯂꯥꯏꯟꯁꯦ ꯑꯩ ꯑꯊꯨꯕꯗ ꯑꯩ ꯍꯣꯡꯉꯛꯀꯗ꯭ꯔꯥ ꯈꯜꯂꯤ ꯍꯧꯖꯤꯛ ꯑꯦꯛꯁꯇꯦꯟ ꯇꯧꯈꯤꯗꯅ ꯍꯟꯗꯛꯇꯁꯨ ꯒꯨꯋꯥꯍꯥꯇꯤꯗ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈꯤꯕꯗꯨꯗ ꯑꯩ ꯑꯊꯨꯕꯗ ꯑꯩ ꯑꯍꯣꯡꯕ ꯈꯔ ꯑꯩ ꯂꯥꯛꯀꯅꯦꯅ ꯑꯩꯉꯣꯟꯗ ꯐꯥꯎꯖꯕ ꯑꯃ ꯌꯥꯎꯋꯦꯕꯀꯣ ꯑꯩ ꯍꯣꯡꯉꯛꯀꯅꯦꯅ ꯈꯜꯂꯤ ꯑꯗꯨꯒ ꯃꯗꯨ ꯑꯍꯣꯡꯕ ꯂꯩꯇꯕ ꯑꯗꯨꯒ ꯑꯅꯧꯕ ꯑꯃ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯄ꯭ꯔꯦꯁꯔ ꯄꯤꯔꯒ ꯀꯩꯅꯣꯁꯦ ꯁꯨꯁꯦ ꯑꯩ ꯑꯦꯛꯁꯇꯦꯟ ꯇꯧꯈꯤꯔꯣꯏꯅ ꯈꯜꯂꯦꯕꯀꯣ ꯑꯗꯨ ꯌꯥꯅꯔꯀꯥꯟꯗ ꯑꯦꯛꯁꯇꯦꯟ ꯇꯧꯔꯛꯀꯅꯦꯕ ꯑꯗꯨꯅ ꯈ꯭ꯋꯥꯏ ꯇꯉꯥꯏ ꯐꯗꯅ ꯑꯍꯥꯟꯕꯗ ꯆꯠꯊꯣꯛ ꯆꯪꯁꯤꯟ ꯌꯥꯕꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯉꯁꯥꯏꯒꯤ ꯂꯝꯕꯤꯁꯤ ꯐꯥꯎꯔꯒ ꯆꯠꯍꯟꯕꯗꯤ ꯌꯥꯍꯜꯂꯒꯗꯤ ꯑꯃꯨꯛꯁꯨ ꯒꯃꯦꯟ ꯑꯃ ꯁꯦꯝꯕ ꯑꯗꯨꯝ ꯌꯥꯏꯌꯦꯅ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯌꯥꯏ ꯍꯥꯏꯕ ꯌꯥꯅꯕꯒꯤ ꯁꯤ ꯄꯣꯠ ꯑꯃꯗꯤ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯃꯁꯨ ꯂꯩꯔꯁꯨ ꯑꯃ ꯂꯩꯔꯁꯨ ꯑꯋꯥꯕꯗꯤ ꯑꯋꯥꯕ ꯉꯥꯛꯇ ꯑꯣꯏꯗꯣꯏꯅꯤꯀꯣ ꯅꯠꯇ꯭ꯔꯥ ꯑꯃꯗꯨ ꯒꯃꯦꯟ ꯁꯦꯝꯕ ꯌꯥꯎꯔꯔꯣꯏ ꯆꯪꯕ ꯌꯥꯗ꯭ꯔꯕꯅꯤ나 ꯍꯧꯖꯤꯛ ꯁꯦꯝꯍꯜꯂꯨꯀꯥꯟꯗ ꯑꯗꯣ ꯀꯨꯀꯤ ꯌꯥꯎꯗꯕ ꯒꯃꯦꯟ ꯑꯃ ꯂꯩꯕ ꯍꯥꯏꯕꯁꯦ ꯃꯣꯏꯅ ꯀꯩꯗꯧꯉꯩꯗꯁꯨ ꯐꯅꯕ ꯑꯩꯈꯣꯏꯒꯤ ꯇꯧꯔꯣꯏꯗꯕꯅꯤꯀꯣ ꯉꯥꯏꯍꯥꯛ ꯂꯩꯔ ꯕꯟ ꯇꯧꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔ ꯑꯃ ꯇꯧꯅꯦꯕꯀꯣ ꯑꯗꯨꯒ ꯗꯦꯟ ꯉꯁꯥꯏꯒꯤ ꯀꯝꯃꯨꯅꯤꯇꯤ ꯑꯃꯒꯤ ꯃꯥꯒꯤ ꯚꯣꯏꯁ ꯑꯃꯐꯥꯎ ꯑꯩꯈꯣꯏ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯂꯩꯍꯟꯗꯕ ꯍꯥꯏꯁꯤꯁꯨ ꯌꯥꯗꯦꯗꯅ ꯑꯗꯨꯅ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯗ ꯒꯃꯦꯟ ꯑꯃ ꯁꯦꯝꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯀꯨꯀꯤꯒ ꯃꯩꯇꯩꯒ ꯑꯃꯨꯛꯇꯪ ꯌꯥꯁꯟꯅꯕ ꯑꯃ ꯆꯪꯉꯦꯕꯀꯣ ꯌꯥꯁꯟꯅꯗ꯭ꯔꯕ ꯅꯣꯏꯁꯨ ꯋꯥꯒꯅꯤ ꯑꯩꯈꯣꯏꯁꯨ ꯋꯥꯒꯅꯤ ꯍꯧꯖꯤꯛ ꯋꯥꯏꯀꯣ ꯀꯔꯤ ꯒ꯭ꯔꯥꯎꯟꯗ ꯌꯥꯁꯟꯅꯗꯣꯏꯅꯣ ꯅꯠꯇꯦ ꯒ꯭ꯔꯥꯎꯟ ꯍꯥꯏꯗꯨꯅ ꯑꯃꯅꯤ ꯌꯥꯅꯕ ꯍꯥꯏꯗꯨ ꯀꯔꯤꯝ ꯅꯠꯇꯦ ꯈꯨꯠ ꯁꯣꯛꯀꯥꯟꯗ ꯅꯣꯏꯅ ꯅꯍꯥꯟꯋꯥꯏ ꯇꯧꯈꯤꯕ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯅ ꯇꯧꯅꯈꯤꯕ ꯃꯌꯥꯝꯗꯣ ꯀꯥꯎꯅꯔꯁꯤ ꯀꯣ ꯀꯥꯎꯅꯕ ꯑꯁꯤꯅ ꯈ꯭ꯋꯥꯏ ꯃꯔꯨꯅꯦꯕꯀꯣ ꯀꯥꯎꯅꯔꯀꯥꯟꯗꯅꯦꯕ ꯑꯩꯈꯣꯏ ꯀꯥꯎꯊꯣꯛꯅꯔꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯁꯤ ꯌꯥꯁꯟꯅꯔꯁꯤ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯆꯪꯉꯦꯕꯀꯣ ꯑꯗꯨ ꯇꯧꯔꯣꯏ ꯀꯥꯎꯅꯔꯣꯏ ꯍꯥꯏꯔꯒꯗꯤ ꯀꯥꯎꯊꯣꯛꯅꯔꯣꯏ ꯍꯥꯏꯔꯒꯗꯤ ꯏꯔꯥꯡ ꯑꯗꯨꯝ ꯂꯩꯈꯤꯅꯦꯕ ꯁꯤ ꯄꯣꯠꯁꯤ ꯂꯩꯌꯦꯕꯀꯣ ꯁꯤ ꯃꯔꯛꯁꯤꯗ ꯀꯩꯗꯧꯔꯦ ꯉꯁꯥꯏꯒꯤ NIA CBIꯅ ꯃꯤ ꯐꯥꯕ ꯂꯦꯞꯄꯣꯏ ꯃꯩꯇꯩꯁꯨ ꯐꯥꯕ ꯂꯦꯞꯄꯣꯏ ꯀꯨꯀꯤꯁꯨ ꯑꯗꯨꯝ ꯐꯥꯕ ꯂꯦꯞꯄꯣꯏ ꯄꯪꯐꯥꯗ ꯐꯥꯅꯤ ꯀꯣ ꯑꯗꯒꯤꯗꯤ ꯃꯤ ꯐꯥꯕ ꯈꯨꯗꯤꯡꯒꯤ ꯕꯟ ꯁꯨꯝ ꯇꯧꯅꯤ ꯅꯠꯇ꯭ꯔꯥ ꯆꯔꯥꯡꯅꯕ ꯐꯤꯕꯝ ꯑꯃꯗ ꯑꯗꯨꯝ ꯂꯩꯅꯤ ꯑꯗꯨꯒ ꯃꯤꯆꯝ ꯃꯤꯌꯥꯝꯅ ꯋꯥꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯩ ꯑꯀꯣꯟꯕꯗꯗꯤ ꯀꯩꯗꯧꯔꯦ ꯆꯥꯕ ꯐꯪꯗꯕ ꯃꯤ ꯌꯥꯎꯔꯛꯀꯅꯤ ꯑꯩꯈꯣꯏ ꯁꯤꯗ ꯀꯣ ꯃꯅꯤꯄꯨꯔꯗ ꯆꯥꯛ ꯇꯥꯡꯕ ꯊꯣꯛꯀꯗꯣꯏꯅꯤ ꯆꯥꯕ ꯐꯪꯗꯕ ꯃꯤ ꯌꯥꯎꯔꯛꯀꯗꯣꯏꯅꯤ ꯂꯥꯏꯔꯕꯃꯛꯇ ꯉꯥꯏꯈ꯭ꯔꯦ ꯍꯧꯖꯤꯛ ꯅꯠꯇ꯭ꯔꯥ ꯑꯣꯏꯔꯤꯁꯤꯡꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯑꯔꯨꯕ ꯐꯤꯕꯝ ꯑꯃꯅꯦꯕ ꯑꯗꯨꯅ MLAꯁꯤꯡꯅ ꯍꯧꯖꯤꯛꯁꯤ ꯒꯃꯦꯟ ꯑꯃ ꯁꯦꯝꯅꯤꯡꯕ ꯂꯩꯇꯥꯔꯒꯁꯨ ꯒꯃꯦꯟ ꯑꯃ ꯁꯦꯝꯕꯗ ꯆꯪꯕ ꯃꯆꯥꯛ ꯃꯌꯥꯝ ꯑꯃ ꯃꯣꯏꯅ ꯄꯥꯡꯊꯣꯛꯀꯗꯕ ꯋꯥꯠꯂꯤ ꯄꯥꯡꯊꯣꯛꯀꯗꯕ ꯋꯥꯠꯂꯤꯁꯤꯡ ꯃꯅꯨꯡꯗ ꯀꯅꯥꯅꯣ ꯍꯥꯏꯔꯒ ꯂꯤꯗꯔꯗꯨꯗꯤ ꯑꯔꯥꯏꯕꯅꯤ ꯂꯤꯗꯔ ꯅꯠꯇꯦꯕ ꯍꯧꯖꯤꯛꯀꯣ ꯂꯤꯗꯔ ꯅꯠꯇꯦ ꯉꯁꯥꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯒꯤ ꯊꯥꯏꯅ ꯍꯥꯏꯇꯥꯔꯦꯀꯣ 2023ꯒꯤ ꯃꯦ 3ꯗꯒꯤ ꯇꯧꯔꯛꯈꯤꯕ ꯏꯔꯥꯡꯁꯤ ꯃꯃꯥꯏ ꯀꯔꯤ ꯂꯩꯔꯒꯦ ꯍꯥꯏꯕꯁꯤꯅꯦꯕꯀꯣ ꯃꯃꯥꯏ ꯂꯩꯕꯒꯤ ꯄꯣꯂꯤꯁꯤ ꯑꯃꯒꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯕ ꯌꯥꯗꯦꯕꯀꯣ ꯁꯦꯟꯇ꯭ꯔꯦꯜ ꯒꯃꯦꯟꯅ ꯍꯣꯠꯅꯗꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯍꯣꯠꯅꯕꯅꯤ ꯀꯣ ꯃꯣꯏꯁꯨ ꯉꯝꯗꯕꯅꯦꯕꯀꯣ ꯉꯝꯗꯕꯗꯣ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏꯅ ꯍꯥꯏꯕꯅ ꯄꯨꯛꯆꯦꯜ ꯇꯤꯡꯅ ꯍꯣꯠꯅꯗꯕꯒꯤ ꯉꯝꯗꯕꯅꯤ ꯁꯤꯅꯦꯕ ꯑꯩꯈꯣꯏ ꯂꯧꯖꯔꯤꯁꯤꯅ ꯅꯠꯇ꯭ꯔꯥ ꯃꯣꯏꯅ ꯄꯨꯛꯆꯦꯜ ꯇꯤꯡꯒꯗꯤ ꯀꯔꯤꯝ ꯅꯠꯇꯦꯕꯀꯣ ꯑꯗꯨꯅ ꯃꯣꯏꯅ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯉꯁꯥꯏꯒꯤ ꯃꯅꯤ ꯑꯃ ꯄꯥꯏꯔꯒ ꯂꯩꯌꯦꯕꯀꯣ ꯄꯥꯏꯔꯤꯕ ꯃꯅꯤꯗꯣ ꯅꯣꯏꯗ ꯐꯪꯍꯜꯂꯣꯏꯅ ꯍꯥꯏꯒꯗꯕ ꯄꯣꯠꯅꯦꯕꯀꯣ ꯑꯗꯨ ꯍꯥꯏꯗꯅ ꯑꯗꯨꯝ ꯇꯧꯔꯒ ꯃꯣꯏꯒꯤ ꯃꯤꯆꯪ ꯆꯪꯕ ꯃꯥꯜꯂ ꯂꯩꯔꯒꯗꯤ ꯃꯣꯏꯅ ꯍꯥꯏꯕꯉꯩ ꯁꯨꯝ ꯌꯥꯕꯅꯦꯕ ꯇꯧꯔꯤꯁꯤꯡꯁꯦ ꯍꯧꯖꯤꯛ ꯌꯦꯡꯕꯤꯔꯣ ꯃꯅꯤꯄꯨꯔꯁꯦ ꯑꯗꯨꯅ ꯑꯀꯣꯟꯕꯗꯗꯤ ꯀꯩꯗꯧꯔꯦ ꯑꯩꯈꯣꯏ ꯀꯥꯡꯕꯨ ꯑꯍꯨꯝꯁꯦ ꯑꯃꯨꯛ ꯐꯨꯅꯍꯟꯅ ꯑꯃꯨꯛ ꯌꯦꯡꯅꯤ ꯑꯗꯒꯤꯗꯤ ꯐꯨꯅꯔꯀꯥꯟꯗ ꯑꯃꯒꯤ ꯃꯤꯆꯪ ꯑꯃꯨꯛ ꯆꯪꯅꯤ ꯑꯗꯒꯤꯗꯤ ꯑꯇꯣꯞꯄ ꯑꯃꯒ ꯐꯨꯅꯍꯟꯅꯤ ꯑꯇꯣꯞꯄ ꯃꯤꯆꯪ ꯑꯃꯨꯛ ꯆꯪꯅꯤ ꯇꯧꯔꯒ ꯑꯩꯈꯣꯏꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯕꯝ ꯑꯃ ꯑꯗꯨꯝ ꯂꯩꯍꯟꯕ ꯄꯥꯝꯃꯦ ꯂꯩꯍꯜꯂꯛꯀꯅꯦꯅ ꯈꯜꯂꯦꯕꯀꯣ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯒꯃꯦꯟ ꯑꯃ ꯁꯦꯝꯕ ꯍꯥꯏꯕꯁꯦ ꯑꯔꯨꯕ ꯇꯥꯟꯐꯝ ꯑꯃꯅꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯊꯪꯒꯤ ꯑꯩꯈꯣꯏ ꯀꯩꯅꯣꯗꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯁꯤ ꯖꯨꯟꯅꯤ ꯖꯨꯂꯥꯏꯗꯗꯤ ꯒꯃꯦꯟ ꯑꯃ ꯂꯩꯕ ꯍꯥꯏꯁꯦ ꯇꯉꯥꯏ ꯐꯗꯕ ꯑꯃ ꯂꯥꯛꯑꯦ ꯃꯤꯌꯥꯝꯁꯦ ꯌꯥꯝ ꯋꯥꯕꯅꯤꯅꯀꯣ ꯒꯃꯦꯟ ꯑꯃ ꯁꯦꯝꯕ ꯐꯩ ꯍꯧꯖꯤꯛ ꯄ꯭ꯔꯦꯁꯟ ꯔꯨꯜꯅꯦ ꯇꯧꯔꯤꯕ ꯒꯃꯦꯟꯁꯤꯕꯨ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯒꯤ ꯀꯔꯤ ꯌꯦꯡꯉꯤꯒꯦ ꯃꯣꯏꯅ ꯁꯤꯗ ꯑꯝꯇ ꯌꯦꯡꯕꯤꯔꯣꯕꯀꯣ ꯀꯔꯤ ꯇꯧꯔꯤꯒꯦ ꯑꯃꯨꯛ ꯏꯟꯇꯔꯅꯦꯠ ꯐꯥꯎꯗ ꯍꯥꯡꯉꯨ ꯌꯥꯗꯦ ꯅꯠꯇ꯭ꯔꯥ ꯅꯍꯥꯟꯒꯤ ꯈꯣꯡꯖꯪ ꯆꯪꯁꯜꯂꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯅꯠꯇ꯭ꯔꯥ ꯈꯣꯡꯖꯪ ꯆꯪꯁꯜꯂꯝꯃꯤ ꯅꯠꯇ꯭ꯔꯣ ꯆꯪꯁꯜꯂꯦ ꯑꯗꯨ ꯕꯟ ꯀꯧꯕꯗꯣ ꯕꯟ ꯂꯧꯊꯣꯛꯑꯦ ꯅꯠꯇ꯭ꯔꯥ ꯑꯗꯒꯤꯗꯤ ꯀꯥꯔꯐ꯭ꯌꯨ ꯂꯧꯊꯣꯛꯈ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯑꯗꯒꯤꯗꯤ ꯁ꯭ꯀꯨꯜ ꯀꯥꯕ ꯍꯧꯍꯜꯂꯣꯅ ꯁ꯭ꯀꯨꯜ ꯀꯥꯕ ꯉꯁꯤꯗꯤ ꯍꯧꯅꯔꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯏꯟꯇꯔꯅꯦꯠꯅ ꯄꯥꯏꯁꯜꯂꯒ ꯊꯝꯃꯦ ꯅꯠꯇ꯭ꯔꯥ ꯊꯥꯗꯣꯛꯇ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯁꯤ ꯍꯤꯔꯝ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗ ꯑꯗꯨꯝ ꯑꯋꯥꯕ ꯄꯤꯕ ꯃꯑꯣꯡ ꯑꯃ ꯂꯩꯇ꯭ꯔꯣ ꯁꯤ ꯁꯨꯝ ꯇꯧꯔꯤꯁꯦ ꯁꯤꯅꯦꯕꯀꯣ ꯑꯗꯨꯅ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯅ ꯍꯥꯏꯖꯔꯤꯗꯤ ꯖꯨꯟꯁꯤ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯄꯣꯠ ꯑꯃꯅꯤ ꯊꯥ ꯑꯃꯅꯤ ꯖꯨꯂꯥꯏꯁꯤ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯊꯥ ꯑꯃꯅꯤ ꯃꯔꯝꯗꯤ ꯊꯥ 6ꯀꯤ ꯄꯣꯠꯁꯦ ꯁꯤꯗ ꯂꯧꯍꯧꯗꯣꯏꯅꯦꯕꯀꯣ ꯑꯣꯒꯁꯀꯤ ꯇꯥꯡ 19 ꯇꯥꯡ 23 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯑꯇꯣꯞꯄ ꯑꯃ ꯊꯝꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯁꯥꯡꯗꯣꯛꯀꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯗꯨꯗ ꯑꯌꯥꯕ ꯂꯧꯍꯧꯗꯣꯏꯅꯦꯕ
ꯑꯌꯥꯕ ꯂꯧꯕꯁꯤꯗ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯍꯣꯠꯂꯒ ꯌꯦꯡꯁꯦꯕꯀꯣ ꯑꯩꯈꯣꯏꯒꯤ 2027ꯒꯤ ꯏꯂꯦꯛꯁꯟꯁꯦ ꯆꯍꯤ ꯑꯃꯒ ꯊꯥ 3 ꯈꯛꯇ ꯉꯥꯏꯔꯕꯅꯦꯕ ꯁꯤꯅꯤꯀꯣ ꯆꯍꯤ ꯑꯃꯒ ꯊꯥ 3 ꯈꯛꯇ ꯉꯥꯏꯔꯦ ꯒꯃꯦꯟ ꯑꯃ ꯂꯩꯗꯣꯏꯁꯦ ꯆꯍꯤ ꯑꯃꯒ ꯊꯥ 3ꯁꯤꯒꯤ ꯃꯅꯨꯡꯗ ꯊꯥ 9 ꯃꯨꯛꯇꯅꯦꯕ ꯑꯩꯈꯣꯏꯅ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯇꯧ ꯌꯥꯗꯣꯏꯁꯦ ꯑꯗ ꯑꯇꯣꯞꯄ ꯃꯌꯥꯝꯗꯨꯗꯤ ꯀꯩꯗꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯦꯂꯦꯛꯁꯟꯒꯤ ꯑꯗꯨꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤ ꯈꯣꯝꯕꯒꯤ ꯇꯤꯀꯦꯠ ꯇꯥꯟꯅꯕꯒꯤ ꯑꯃ ꯇꯧꯕꯒꯤ ꯇꯧꯔꯒ ꯃꯤꯌꯥꯝꯒꯤ ꯀꯩꯝ ꯌꯦꯡꯉꯔꯣꯏꯗꯕ ꯄꯣꯠ ꯑꯃꯅꯦꯕ ꯑꯗꯒꯤꯗꯤ ꯀꯩꯗꯧꯔꯦ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯁꯟꯒꯤ ꯀꯩꯅꯣ ꯀꯣꯔ ꯑꯣꯐ ꯀꯟꯗꯛ ꯂꯥꯛꯑꯅꯤ ꯀꯩꯝ ꯇꯧ ꯌꯥꯔꯣꯏ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯇꯦꯟꯈ꯭ꯔꯕ ꯃꯇꯝꯁꯦ ꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯗꯛꯀꯤꯁꯤꯗ ꯑꯃꯨꯛ ꯊꯥ 3 ꯑꯃꯨꯛ ꯁꯥꯡꯗꯣꯛꯀꯅꯤ ꯍꯥꯏꯇꯥꯔꯒꯗꯤ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯁꯤ ꯂꯩꯇꯕꯅ ꯐꯔꯦꯕ ꯀꯣ ꯂꯩꯇꯕ ꯐꯔꯦ ꯔꯤꯖꯥꯏꯟ ꯇꯧꯕꯤꯅ ꯐꯔꯦ ꯍꯥꯏꯁꯦ ꯔꯤꯖꯥꯏꯟ ꯇꯧꯕꯅ ꯐꯔꯦ ꯍꯥꯏꯁꯦ ꯑꯗꯨꯅꯅꯦꯕꯀꯣ ꯑꯗꯣ ꯄꯥꯝꯕꯩ ꯑꯃꯈꯛꯇꯪꯗꯤ ꯂꯩ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯅꯣꯏꯁꯦ BJPꯗ ꯂꯩꯖꯔꯁꯨ ꯑꯦꯝ ꯑꯦꯜ ꯑꯦꯅꯦꯕꯀꯣ ꯒꯃꯦꯟ ꯑꯃ ꯁꯦꯝꯕ ꯍꯥꯏꯕꯁꯦ ꯑꯗꯨꯅ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯒꯤ ꯊꯧꯗꯥꯡ ꯌꯥꯝ ꯆꯥꯎꯋꯦꯕꯀꯣ ꯑꯗꯨꯅ ꯅꯣꯏ ꯄꯥꯔꯇꯤ ꯊꯥꯗꯣꯛꯀꯦꯗꯤ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏ ꯊꯥꯗꯣꯛꯀꯗꯤ ꯉꯝꯃꯤ ꯑꯗꯣ ꯀꯔꯝꯕ ꯃꯇꯝꯗ ꯊꯥꯗꯣꯛꯀꯗꯒꯦ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨꯗꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯂꯣꯏ ꯈꯪ ꯉꯥꯛꯇꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ BJP ꯇꯣꯛꯑ ꯂꯣꯏꯔꯦ ꯀꯩꯗꯧꯅꯦ ꯑꯇꯣꯞꯄ ꯄꯥꯔꯇꯤ ꯑꯃꯗ ꯅꯠꯇ꯭ꯔꯒꯅ ꯔꯤꯖꯅꯦꯜ ꯄꯥꯔꯇꯤ ꯑꯃ ꯁꯦꯝꯒꯦꯔꯥ ꯑꯃ ꯇꯧꯒꯦꯔꯥ ꯐ꯭ꯔꯟ ꯑꯃ ꯁꯦꯝꯒꯦꯔꯥ ꯁꯦꯝꯃꯒ ꯇꯛ ꯂꯥꯎꯔꯒ ꯃꯤꯁꯤꯡ ꯁꯨꯔꯒꯗꯤ ꯌꯥꯏꯗꯅꯀꯣ ꯀꯣꯡꯒ꯭ꯔꯦꯁꯀ ꯄꯨꯜꯂ ꯁꯦꯝꯕꯁꯨ ꯌꯥꯏ ꯑꯃ ꯄꯨꯜꯂ ꯁꯦꯝꯕꯁꯨ ꯌꯥꯏ ꯂꯣꯏꯅꯃꯛ ꯄꯨꯜꯂ ꯁꯦꯝꯕ ꯌꯥꯏꯗꯅ ꯑꯗꯨꯗ ꯅꯔꯥꯏꯕꯛ ꯌꯦꯡꯗꯧ ꯃꯉꯥꯏꯔꯦ ꯅꯠꯇ꯭ꯔꯒꯗꯤ BJPꯒꯤ ꯃꯈꯥꯗ ꯅꯣꯏꯅ ꯒꯃꯦꯟ ꯑꯃ ꯁꯦꯝꯅꯤ ꯀꯥꯏꯅ ꯁꯨꯝ ꯍꯧꯖꯤꯛꯇ ꯂꯥꯡꯕꯁꯦ ꯑꯩ ꯑꯣꯏꯗꯧ ꯃꯥꯟꯗꯦ ꯃꯅꯤꯄꯨꯔꯗ BJPꯁꯤ ꯃꯨꯠꯂꯨꯔꯦ BJPꯁꯤ ꯄꯨꯔꯥ ꯃꯨꯠꯂꯨꯔꯕꯅꯤꯀꯣ ꯂꯩꯇ꯭ꯔꯕꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯈꯪꯕꯤꯔꯝꯒꯅꯤ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯕꯦꯡꯀꯣꯛ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯅ ꯃꯌꯥꯝ ꯍꯥꯏꯅꯔꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯒꯤ ꯇꯨꯡꯗ ꯖꯨꯟ 18ꯒꯤ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈꯤ 2001 ꯑꯣꯡꯂꯨ ꯃꯥꯜꯂꯦ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯊꯣꯛꯈꯤꯕ ꯃꯤ 19 ꯁꯤꯈꯤꯕ ꯊꯧꯗꯣꯛꯇꯣ ꯑꯗꯨꯒꯤ ꯇꯨꯡꯗ BJPꯁꯤ ꯃꯨꯠꯂꯨꯔꯕꯅꯤ ꯀꯣ BJP ꯃꯨꯠꯂꯨꯔꯦ ꯃꯅꯤꯄꯨꯔꯗ ꯑꯗꯣ ꯃꯌꯥꯝꯒꯤ ꯇꯞꯅ ꯃꯣꯏꯒꯤ ꯂꯥꯛꯄꯗꯒꯤ ꯅꯨꯡꯁꯤꯕ ꯑꯃ ꯌꯥꯎꯕꯗꯒꯤ ꯑꯃꯨꯛ ꯍꯤꯡꯒꯠꯂꯦ ꯅꯠꯇ꯭ꯔꯥ ꯍꯟꯗꯛ ꯑꯃꯨꯛ ꯃꯅꯤꯄꯨꯔꯗ ꯅꯤꯜ ꯆꯠꯄ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯂꯥꯛꯑꯦ ꯅꯤꯜ ꯆꯠꯄ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯔꯅ ꯄꯥꯝꯃꯝꯒꯗ꯭ꯔꯥ ꯄꯥꯝꯃꯝꯃꯣꯏꯗ꯭ꯔꯥ ꯃꯣꯏꯅ ꯄꯥꯝꯃꯦ ꯍꯥꯏꯔꯒꯗꯤ ꯎꯄꯥꯏ ꯀꯔꯤꯝ ꯂꯩꯇ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯍꯧꯔꯤꯕ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ MLA ꯃꯌꯥꯝ ꯂꯩꯔꯤꯁꯤꯡꯁꯦ ꯃꯁꯤ BJPꯗ ꯁꯨꯝ ꯂꯩꯔꯀꯥꯟꯗ ꯚꯣꯠ ꯀꯥꯅꯦꯅ ꯈꯟꯕ꯭ꯔꯥ ꯑꯗꯨꯝꯇꯪ ꯃꯣꯏ ꯂꯦꯞꯄꯤꯔ ꯂꯣꯏꯔꯦ ꯀꯣ ꯑꯗꯨꯔꯒꯗꯤ BJPꯁꯦ ꯑꯗꯨꯝ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯌꯥꯅꯅꯕ ꯃꯣꯏ ꯃꯌꯥꯝꯒꯤ MLA ꯃꯌꯥꯝꯒꯤ ꯃꯥꯒꯤ ꯇꯉꯥꯏ ꯐꯗꯕꯁꯤ ꯌꯦꯡꯉꯒꯗꯤ ꯇꯉꯥꯏ ꯐꯗꯅ ꯒꯃꯦꯟ ꯑꯃ ꯂꯩꯍꯟꯐꯝ ꯊꯣꯛꯏ ꯍꯥꯏꯕꯁꯤꯃ ꯑꯩ ꯈꯪꯉꯤ ꯀꯣ ꯁꯤꯃ ꯇꯉꯥꯏ ꯐꯗꯅ ꯆꯪꯗ ꯌꯥꯗ꯭ꯔꯕꯅꯤꯀꯣ ꯃꯅꯤꯄꯨꯔꯗ BJPꯁꯤ ꯃꯈꯥ ꯇꯥꯅ ꯂꯩꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯒꯃꯦꯟ ꯑꯃ ꯁꯦꯝꯍꯟꯗꯕ ꯌꯥꯗꯦ ꯒꯃꯦꯟꯇꯨ ꯁꯦꯝꯗ꯭ꯔꯕ ꯑꯃ ꯇꯧꯗ꯭ꯔꯕ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯁꯤꯅ ꯉꯁꯤ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯃꯌꯥꯝꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ BJPꯗ ꯄꯦꯟꯗꯕ ꯃꯌꯥꯝ ꯑꯃ ꯐꯣꯡꯗꯣꯛꯅꯕꯒꯤ ꯄꯥꯎꯁꯦ ꯑꯗꯨꯝ ꯍꯧꯖꯤꯛꯇꯤ ꯑꯣꯄꯟ ꯑꯣꯏꯔꯤ ꯀꯣ ꯑꯗꯨꯅ MLAꯁꯤꯡꯁꯤꯅ ꯍꯧꯖꯤꯛ ꯃꯥꯒꯤ ꯈꯣꯡꯐꯝꯁꯤ ꯀꯥꯏꯗ ꯂꯥꯛꯀꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏ BJPꯗ ꯒꯃꯦꯟ ꯑꯃ ꯁꯦꯝꯍꯟꯗꯕ ꯑꯣꯏꯔꯒꯗꯤ ꯐꯔꯦ ꯁꯦꯝꯍꯜꯂꯣꯏꯗꯕ ꯃꯃꯤꯁꯦ ꯀꯥꯏꯗ ꯎꯗ ꯍꯟꯗꯛꯀꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ उदोई नद्रा और पार्लियामेंट की साइड उरकादी कदौरे अखोई लेबै कई कानदोनो हाइबा पोट अमा लाकांदा रिजाइन तौखिबा मी याय नत्रा रिजाइन तौरगदी अमरम धारगा आइदि यानिदन सेलाबनी रिजाइन तौरबनी ना अतोबा पार्टी चंगसु याय अदुगा सि तौं तौना सुना थो हातोराबा को डिसमिस कन तौथ्रोबा डिजोल्व तौथ्रोबा असेंबली जे अदुगदी मोय हिंगाय सुलेति इमेलिजन जे को अदुगि फिल्म अमा लैय सिम खंगदम अदुगा सेंटरना मणिपुरदा गवर्नमेंट अमा सेनिंगे दुम हाइगनी को कइनो हा मसी अइसु दुम हाइगनी अमसु दुम हाइगनी येंगबसु दुम हाइगनी कइनो जागी मियामगी मिहुना लेंगाकपा लेंगाखनबा हाइबसे इंडिया की कॉन्स्टिट्यूशन यावनी डेमोक्रेसी की सब चाबा पोतु मोइना पंजाबई वानेबको नुंगददी करिगिनो मसी मणिपुर की मियाम समवारे से करिगिनो सिनेबको वारे से आई मा उदा दनबिन सुसाई थबिगिदनिको मणिपुरदा लैरिबा लालहौबसे लालहौबा सेंग हाइजनिको मसी की लालहौबसे मोइना मुथतपा पामी लोशनबा पामी मसी सुजि लोशनबा पामी से आइना हाइबा नति मोइ मसेन हाइनबा ngaktaniko जागी हानगी ऑनरेबल चीफ मिनिस्टर अखोई नोंथोंबम बिरेनसु मसे अदुम हाइग्रबनी मतम पीग्रबनिको माना पीको अखोई मियाम खंगजदबई वानेबा नत्रा पीग्रबनी माना सो असु सुक्ता मणिपुर लालहौबसी लोशनबा पानम थम्मी से बिजे पानम थम्मी से हाइग्रब नत्रो 2025 थाबा नत्रो अदुई पोनी अखोई उजि उरिसे नत्रा अदुना सिगि पोसे हुजिक मणिपुर PR थमे मियाम तत्तामे वारे देन अमन सेपरेट एडमिनिस्ट्रेशन डिमांड तौरे नागाना कैनोम हायरग लेरे नत्रा सेदा मणिपुर से ओम थोंग थुगायबदा कनादा मांगे इंडिया दा काई मांगे इंडिया दा काई दा मांगे अमता हायुने इंडिया दा काई मांगे काई नाकादा अखोई गिदि कैदौरे लालहौबा लोशन बसिनी मणिपुर काइबदो नति मोइना पामिस लालहौबा लोशन बा इंडिया इंगनबा मणिपुर दा को मुन सानदबा नत्रो मणिपुर दा को सादनबा हाइदागदि मणिपुर थुगायबा अदुगा देन लालहौबा सिंग जेदि लोशलनी नत्रा
ปิดรูปพิเศษนี่ลานหุ่มมาผมเลยแล้วสิเนี่ยไม่หายใจนัดราอะตัวมวยกี่อภิปะทีโอรีมาซามาขัดตายุ่งพัมหมดก็ไอ้ทำตกไปเนี่ยขั้นเลยบอกกูมันทำดีมาชิงดียามนับใหญ่อันไม่ได้เสียเชิงนับไม่เอามาเชิงนับอะไรนี่ลานไม่เอามาเชิงนับอะไรนี่ก็อะดุมบะกังบูมันนี่อันน่ะกีบะเลยแต่บะอะดุมบะกังบูมันเนี่ยสิมาข้างมินนะผมสั่งอะตัวน่ะเขาจะคุยน่ะยังด้วยสิลาโลบะเลยเฮลโรเอนะมวยน่ะขั้นเลยเสียลาโลบะสิกำไมต้องน่ะเขาเรียนหนูให้แบบพอสิมันต้องยังอยู่อะตัวหาน่ะยังกันแต่ลาโลบะที่มาทันด่านกินตำเนี่ยลาโลบะน่ะหายสิใครหนูคุยเลยปากสิตกใครน่ะเลยนำบะเลยปากอันนี้เลยปากสิตกใครน่ะเลยจะนำบะเลยปากเสียมาสิน่ะคุยเสียนุ่งไงยัดพอเลยปากอันบะโอ้ยแล้วก็เลยนำนี่เลยกันนี่อะตัวคุยในอินเดียเราติดลูกบดกี้นู่นน่ะข้าวอีคราสาบีเลยคุยว่าไม่ยกนั่นเลยให้บุญนัตรอคุยสิว่าสินู่นน่ะติดลูกบดกี้นี่ให้นัตรออะตัวที่กระโดดเลยคุยจะติดลูกบดกี้นู่นมันนี่พูดสินุ่งไงยัดพอเลยให้บุญอดทกพัตรอมันนี่พูดสินุ่งไงยัดพอเลยให้บุญอดทกพัตรอลำบีพังเงี้ยสัตย์พยาธินั่นแหละเขาจะมีบิโรคุกินนักการที่ตัวครอบครัวมันนี่พูดกันมันทำแต่ละมีสัพยามันยาวเกะฮะเขาจะสุดตรงไหนเลยสิ่งเจ้าอีกคนนั่นแหละพิอาร์มาทำนี่ก็สิ่งเจ้าเลยสาวที่นุกสุขายเลยสาวเลยอะไรกันเดียนลูกอุปยานนะปั๊มขึ้นท่าแต่ละก็มาสิสิ่งดุสิ่งทั่วก็ลูกหันนะว่ามายังมาทั้งใส่กิจการนะก็นี่คนนั้นเป็นกี่มวยนะสิ่งใกล้กี่ปนวิตรานี่เฮเลยนั่นแหละอะดูตัวที่คนจินเจท่าตุกปะดาสิ่งมันก็มาตากตีนมีตรานี่ฟาร์คุยจิบุคุยชาสันดงขันประสิทธิ์คุยนะอะตัวนี้ยากเตะบ่คุยจูข้ามมึงกับเตะบ่ไอ้คุยจูอินเดียกี่มียามเนี่ยบ่ก็นั่นแหละมุมไบเดชิงเจ้าพอดีนู่นน่ะก็ตัวเร่เซชันลีนั่นแหละไม่ยามเซชันนั่นรอ political party ไม่ยามน่ะไซด์รอकर्नाटक दा इस्लाम पेट मी तरा माथोई सिबददी के दोरे इंडिया र संख लगन नई नुय नत्रा मणिपुर मी सा कया आत्मददी सियन बददी नुय केम ngनदी नत्रो अदोगदी अखोय सिनुय न कनमा फेम दे येंगे से सिने बखोय हंगरिंग से नत्रा अदुना सिला कादा अखोय न मणिपुर दा गमेन अमा बीजेपी की ओय गमेन अमा सेगे हाइतार गदी वजु जिक्सु मणिपुर स्टेट यूनिट की प्रेसिडेंट ओयरिबा एसाडा अदोगा अखोय की के शरद नत्रा पांगमम प्रेमानंद को दिल्ली दले बियर संतोष का उनकी वाफम से लेगी लाइको अरे मोय जेपी नदा उनदा बंगाइरी जेपी उदा नदा उनरिसी अखोय दना अमा हाइनी मोय आमदन मन दना अमा तोरमगनी सिमसु खंगी मरमदि मणिपुर दा पॉपुलर गवर्नमेंट अमा थंबियु हाइबा पोस्ट से सब सब अखोय पुनमकी डिमांड से मोयना सब साना आदा हाइबा ngमदे मरमदि मोय खंगे कइनो हाइंग मोय से खोय खले करिगिनो हागन हौजिता मणिपुर दा गवर्नमेंट अमा सेमबे याबा मतम योरब्रा उथुक ngay kay lege haibon sai haje do ko kuki ga naga ka samthuk chin yanarabra natra are akhoi emele sing akhoi kamai tawri machet makai tanadra kana lusin bo oidori sik mayam si yeng ka da mojo dum khangi pone ba na khoi na hairu ka da ada mamit law na thorong se da ga di kamai taw da ge je ki bam yaw da mo hong do e ko adu sarpodi party president khan ba gi dom da lobby taw sa na ga da akhoi khalai ni ko se si khalai ne ba aduna ngasi akhoi na sum yeng do ni ko kuki sing na kay no ngaman sum sap mang salis kay moy nek hay bangi anam lo yab nadra akoy yeng biro ko union home minister amit sahana senator ki badu free movement le helu labi khudi mang hay banatro madu ngamdi nadra mapangan kan garba super power oini na mui ba indiana kuki sing na ada nung khra thaba adagi gen labi khra phajan ka da kaim tongumti nadra kaim tongumti अरे कहीं तो हम देव मरम दो हाय उदना ता हम देव मरम दो हाय उदना अरे कंखर पन्ना त्रो आई हायरे नुने कंखल नत्रो लोदम न फजन nga चरल लोब अखोय सि इंडिया की सिटीजन हाय तारगदी सिटीजन अमबु सिटीजन ओइबा कांबु अमबु करी की दमक ता था खया न अखोय लबी पावर सब अखोय सि केदो केबु येंगोन द योकवा अखोय की यिन दंग सम थाबि करी गिनो सिनेबको नुइना लै खमजल ग थामि नुइना लै ngakसल ग थामि नत्रा अरे नुइना ngमरो हायगदी थादो सिनेबको खोय हायजे अदुना मणिपुर से अखोइना नुक्सिजरी से अतै नतेबो को मणिपुर से को आई इमा लाइपा को अदुवा थाइना दगे कदोरे मागी पुवारी अमा लेजरमिने को लेदिबा पुवारी सि येंबिरगा नखोइना खुइसि सिटीजन अमा ओइना लोबियो से आई सिंसली अपील तोजरम गे होय लंबी चतोक चसिन